खुरुमजरी उत्तम कुमार नौरेना इमेज टीवी येंबी तरामलोक से बोलोना ngasiगी मरोइबा पाव बिजरी sakkhangdaba singe ambusta kuki khulai paiba ahum sire Maitai Pangalna kuki singbu hana yenglaba miyeng hongdoklaga yeknaba amagu yenglagani haina all Manipur Maitai Pangal Club Organization gi President FM Manohar Alina Fongdokre National Institute of Electronics and Information Technology gi get so launch in Kre Loinana Kerala gi Kozhikode district ta Nipah virus na nabdagi miyoi ani sikre Hauzik mapunga Paulo Virasi Sakhangdaba singna sathrakpa ambush amada kuki khulai paiba miyoi hum laikidre Thodok ado ngasi ayuk pung 8 makhairom taba matamda Kangpokpi district ki Kangsup police station na konba kharam wifi amadi Ireng village ka lonaba mafam amada thokibani Thodok asigi matangda image TV na phangba pauda laikhidraba miyoi ahum ase ngasi ayuk pung 8 makhairom taba matamda miyoi kharaga loinana Kangpokpi dagi Sarsampur satpagi lambi asida gari anida lakibani Hariba makoi gari aduna kharam wifi amadi Ireng village kilonaba mafam yorokpada hana lumduna leramba sakhangdaba miyoi sing aduna nongoi kapsilakna attack tarokiban hairi nongoi kapsilakpa aduda Kangpokpi district ki Langkisoi village dagi Ngamindun Kipjain district asigi ke Ponden village dagi Setnyo Tuboy amadi Nganminlun Lobhom Kauba miyoi ahum asi mafam adumaktada laikhidabani loinana sakhangdaba sing aduna laikhidaba miyoi ahum aduna tonglakpa gypsy rusu mafam aduna mai thadokna amata thonlam lei hairi hojik phawbi oina thodok asi kanana kari maramgi damak satharam bono haibadu loop amatana claim tarpa leitre hairi amromda thodok asigi matangda Kangsup police station nasu case ma lokhatuna tigatpam haure hairi Manipur tholiba mitai amadi kuki community gi oiba kan beirang asigi maramda inquiry tawduna thijinana ba Bharat lengakna India government gi me ahum sawa inquiry team ama lakre committee adu da yawba members sing imphal ngasi thunglakre ngasi imphal da thunglakhraba inquiry committee me ahum adudi hana Guwahati High Court ki chief justice oina thawpuramba Ajay Lamba hanagi IPS officer Prabhakar Aroka amadi retired IS officer Himansur Sekhar Das ni hairi committee asina me ahum dagi tholok leba irang asigi horpham thijinbaga loinana mang takram pham singda satuna su thijingadori hairi Hojik thokliba irang asigi matangda waraisin ama poroknaba central leaders sing unanaba hayeng minister and Biren Delhi salaba yai khongchat aduda MLA kulhumdoi su yaurba yai haina wawe source amana hairi khongchat asigi mangoinana BJP gi MLA kulhumdoina Manipur gi ngamkhai Kangani Manipur gi territorial integrity kaheloi haina khoyek piduna warep lokhiba laikhre MLA singaduna atuba matamda central gi leaders sing unaduna miyamna pamliba demand sing thabakta onthoknaba union lengakta taksilagani haina warep nakhe marak asida semester and brand sign toba aduda yaukhide hairi ngarang semester secretary ta youth of Manipur gi members singa semester yauna mifam ama pang phamlaba tungda MLA singna sign tawna warep adu lokhibani Kukijo community singna separate administration ama demand tawribase phibam amata piro haina sulu semester na thajaba peki hairi mifam aduda youth of Manipur gi members singna separate administration taliba kuki MLA taragi mathakta legal action lokhot kadabani
haiba demand thamki demand sing adugi manungda Manipur da NRC chanahanba amasong Manipur gi territorial integrity kahaloi haiba gi warep launaba special assembly session amasu atubu matamda kaunubasu taksin ki hairi akak nabu pawama phangbadagi Assam Rifles amasu Manipur Police ki apunba team amana Churachandpur district ki Khormun village da thiba humbagi operation chathabada masing yamlaba khulai amadi nongi maru sing phanglei Assam Rifles amadi Manipur Police ki apunba joint operation aduda tongan ba khulai sing M4 assault rifle ama 9mm gi carbine ama single barrel rifle ani 9mm pistol mari amadi pokhai driba mortar ani amadi tongan ba noi maru sing phangbang ki pagalaba khulai sing adu Churachandpur Police ta sinakre hairi All Manipur Maitai Pangal Club Organization gi President FM Manohar Alina ngasi Manipur da leiba kuki singbu Maitai Pangal singna yeknaba ama oina laure haina lauthokre wafam asi ngasi Kwakaitel da leiba organization asigi office da pangthokiba press meet amada phongduk mahang phongdokkibani Manipur da thokliba irang asina asiana na thallaba manung asida Maitai Pangal sing Jati ani gi marakta santi puraknaba akanba khongthang kaya lauduna lakhi amasung lakle asinguma marak asida haukiba tang mapanda Churachandpur da Manipur Police ke sub inspector oina posting tawduna laiba Sabir Ahmed Apokpa Nawaz Sahid Yaidpoktagi hojikna Golapati Imphal East laiba mahakpu kuki sin inaw singna yamna tamthina hatke haiba matagum phubirakpabu strongest term da condemn tawi Thodok asida natana mamang da su kwakta da bomb plan tawduna pokhai hanba innocent kaya apsok po apan nanghanba da natana soinai ba kaya thon khrei ngasi phawba Maitai Pangal na nakal amat da lanli natraga sumi haina misang sang balaitri adu aikhoida kukina khut thaba horaklabani aikhoina hana yenglamba miyeng asi hondoklaga yeknaba amagum yenglagani Maitai Pangal da khut thaba asina Manipur da sathariba lalasi kanana achumbano kanana aranbano haibisu mayek sengre haina mahana phongdoki ngasigi press meet aduda Pangal Students Organization President Farid Wogi Mayum amadi Ampako gi office bearer singsu saruk yaki Oda manariba puruk kambu puding mak nusi chana na laminala ba na Maitai Pangal Organization Ampako na all Manipur Maitai Pangal Organization Ampako na amuko ki samnaraga mafam singa thungna shanti gi pauden puduna uchi chana ba shanti gi lambi da mo jalna ba ko na jeringai marak asida asigumba thong chatara ko asina Maitai Pangal singi thamoida khang malam ba wakhalama latuna uki singu Maitai Pangal singna e na go amo na lawe haina resida banga ba function haje tha sigi Marida kuki lalhobus singna nongmayam sung bom masing khangna kapsil akpigani thasigi Nepal da kuki lalhobus singna nongoi amasung bom masing khangna kapsil lakpadagi awab tariba Kaksing district ki palengi Maitai singda ngasi Christian Forum Peace Committee na selgi angam mateng pangkre palel khonanga chowa makhong da leiba social development organization palengi Masai Golda Pangthokiba Achamba Thoram Amada Tengbang Seladu United Committee Palengi Thau Puba Singda Christian Forum Peace Committee na Khusinake Tengbang Seladu Khusin Narduna Christian Forum Peace Committee gi convener Angomsa Singkhain Hai Tampaki Kha Maikai gi Khamtheng ba da kuki singa Sajin Roda dun leiba Maitai Phurup ki khul Palengi Ima Ibel Isil Inaw Marup Mapang Mayamna Kuki singi lal gi saitheng nangbadagi awaba taduna tumba chaba khangdana leiba asida awaba saruk yajaba oina amasung isil inaw mayam asigi thauna hapjaba oina Christian Forum Peace Committee na tengbang piba laksabani mang hai Christian Forum Peace Committee na lanpham da saruk yajaba ngamdrabasu lal mayok nariba amade khul ngakpiriba Maitai isil inaw singda leptana mateng pangduna lakli haukiba me ahumdagi hauna kuki singna Maitai Phuruki mathakta lal haurakpadagi Maitai gi mappa ga machaga mama ga machaga mayam ga manawga mayam ama kainare makeup mirau khol mayam ama tare haiki sikhaina makha tana hai Maitai gi tuminna Maitai sing tuminna mapal thoktrana leinaba lengak na hairi adubu kuki singna lal hauruklaga Maitai singna tuminna hanthana leirabadi Phurup ase mutkiba tamani
हौजिकी मतमदा ओइ थंग खजायदा खुपांगना थारकलबदि येट लोमदसु थाहलु हाइबु वखलरदु चनद्रे हौजिकी मतमददि खुदना खतनबा हरकलबदि खोंगना नाइखाइरगा मतुंगदा अमुक खतनबा हरक्तनबा परा तंबिबा ताइ हाइबा असिना इरांग इंग चिकपा पुरकनबा अमत ngairaba pambai oigani masigi wakhalol asimak malemgi lebak singna nuclear khulai paisinba halengba leitaba oiriklibasi makhoina lan pamlamdrabdi nuclear khulai sing thamlamloi haiki sikhaina maitai purup singda appeal torduna hai maitai sil inau sing yengnaba singna aikhoi gi imungda landarak lei maitai punamak thokpiraklo aikhoi punsilaga lalasi thengnaminarasi yengnaba sing para tambirasi karigumba ngasi aikhoina punsinba ngamhoudraba hayengdi matam thenglagani aduga lanjadraba maitai purupta aranba tahanbade sesem forum peace committee na yaba sungam ngamloi haiki palenda isilinau singna tumba chaba khangdana khulai yaudana khulngak lei imai bil mayam amana khwangda khwangset laklaga assam rifle singa mayoknari palenda awarapa kya leire tampaki islinau imai bil sing amadi thauna pharaba mayamna palengi awaba asi ubiu palen miyamgi awaba maite singna saruk yaminasi haina session forum peace committee gi mihut silaga convener singkhaina appeal tauki कुकीना लान हौरलगा ngasi अखोइना तुमिन हनरा लेबा तारबदी मैतै फोरबसु मुटखिबा ताबनी करिगुंबा हौजिकी मतम सिदा अखोइना थाइनगी शांतिगी वाखलोंदा ओइ थंगबा खजाइर कुपांग थारादी ये थंगबा खजाइर कुपांग थालु हाइबगी अदुगुंबा शांति पोरोंगबी खुदम अदो अखोइ चनद्रेन लौरी हौजिकी मतमददी खनबा हौरलबदी उसित्रबदी खोंपांग नेखाइदुना मखोइबु अमोना मतुंगदा खनबा हौरक्तनबा मखोइ परा तंबी बाइसे मसिना शांति पोरोंगबी चपचाबा अनो परान है उसे अखोई ngsi अखोई थाजै ngsi mak musi khudam oina पृथ्वी के तोंगान लेबाक सिंगदा न्यूक्लियर क्राइ थम मतुंगदा शांति गाप ngami bese masi lan pamdu oi tagdu mukhui न्यूक्लियर क्राइ थम मोय मखोई मफम दसो मसिने अखोई Session Forum Peace Committee na selgi mateng pangba adubu United Committee palengi convener morangthim jibanna ngamkhai leitena thagatba gi wafam kaya phongdokhi saruk ya biboina ngasi si mafum asida lakpira kanda makhoi gi side tege lamdam sigi miyam gi damakta ka angamba mateng thambi bagi da United Committee palal gi maikai dagi session forum buso koi ngangkoi letena thagat chaba phongdok chari sigi loinana aikoi lamdam sigi tongan ba famda laibiri ba maitai jati bunung sibiba palel bunung sibiba kuding magna mafam matam naidana sigumba lan gi awa chaitheng nanglaba palen sida lakpira kanda lamdam sigi awa ana hangbiba pateng pangbiba koi makhata na su tobinaba United Committee palage maike dege miam ilai cha khuding maki maphamda nongchaba madi haijari Pan India Manipuri Meitei Scientist Academic Association PIMSA MS Automated Test System amadi Kangla Khoni Private Limited na Committee for Peace and Social Harmony na sinduna Indoor Stadium Kashinda Hangliba Relief Camp ta Lariba Mahiru Singda School Bag Shoes Pencil Pen Exercise Book Sarpana Singba Polam Sing Mateng Pangkri Manipuri People's Front MPF Guwahati Assam amadi Guwahati Meitei Imalup ki Mehit Singh na Haukiba Me Ahumdagi Sathrakliba Irang asina Sokhallaba Mioi Singda Angang Singi Sanabagi Polam Sing amadi Purit Kongrang Singba Kudol tongan mafam singda hangliba relief camp se satuna khusinda kre haina ngasai Manipur Press Club ta pangthokpa press meet ta MPF ki president Yengkhom Upendra na phongdok kre Upendra na hai tengbang polam sing ase Guwahati da leiba organization ahum amadi NGO amana MPF ta Manipur da awana tarba singi mateng oinaba pirakhiba singni makha tadro hai Manipur da thokliba crisis ase loidri phawa Mayong Yagani Maramdi Pan Manipur da lejariba aikhoigi wakhal da phaujari basi me ahum lagi thokliba thodok sing yengbada tu sungba Assam da leiba singna tumba chaba khangdana internet tagi yamna thamoi kaiba ase gumba kaya urakpadagi Manipur da leiba kanglaicha sing gi wakhal da phauriba adumak mapanda lejariba aikhoisu fil tawi
adunasु maram oiraga lal thengnariba isil inausing khudingmakta soknariba lal asi mai paktaba yadi haina phongdokki makhatana mahangna haikibada MPF amadi imalupna imphalda haukiba September 8 da hek thunglabaga state asigi Chief Minister unaki amadi Manipur gi leiriba crisis asi atuba shanti puroknaba appeal tawki haina phongdokki bada jamna tu sungba ikogi asam da leiriba mapang da leiriba Manipuri singsi tumba chaba khangdana ikoina YouTube da mapang di letche adum leibanina aikoi tumnate yamna thamoi kaiba sinibia mayam do aikoi mathang phone tongnaraga aikoi kaido sige haidana yamna hena thamoi kaiba di Manipur da leiba aikoi gi kangresa sing da feel tawriba tuma mapang da leiba aikoi su feel tawi Public Health Engineering Department Manipur amadi District Water and Sanitation Committee Kaksingi Thausil Makhada Kaksing PHA Division na Implementation Support Agency JJM Kaksing District Kaloina na relief camp sing da leiba inmat sing da thakna sanariba ising mahik manai selhandanaba amadi saram thaklam dai da khut sa sengna hambagi hainabi thamnaba awareness kam demonstration program YM High School amasung Kalan Ashram Kaksing da hangliba relief camp sing na pangthokri ngasigi thoramda Kaksing PHC Division ki SO Sri Salam Vikas na hand wash technique ki matang da demonstration tawbaga loinana inmates singda takpi khibaga loinana thaknaba isingbu sengdoknaba chlorine tablets singsu relief camp ki organizers singda khusinaki asigumba awareness camp kam demonstration program sing makha tana Kaksing district ta lariba relief camp singda su pangthokigani hai Kaksing district ki miyam mahut chinduna ngasi lamdam asong inupi miyam na tongan ba dabi yawa memorandum ama Kaksing district ki deputy commissioner ki kuthang da Manipuri governor amadi chief minister da pesin khre ngasi pesin khimba memorandum adu da palli badi haukiba September ki tang 8 da thokiba thodokta Assam Rifles ki maikai dagi praja ikhoi mateng pangbiba amasong control tawbagi mahutta makoida onsin duna mission praja da makutta khulai pai haibagi matagum Nomai tear gas, rubber bullet, smoke bomb na singba kapsilaktuna miyambu otpa na bengi mongda awaba pikiba amasong miyoy ahum misimina thokiba amadi atay miyoy samagi matakta asokapan kaya nangan kiba si misam miyam aikoina thamoy sok na yaning day amasong kandem tawi maramasina palenda laiba 26 sector Assam Rifles ki mathong huktaba thong asida aikoi praja apumbana makoina na ngakpi senbibada Thajaba leitre makoina nakal amagi miyeng da thabak sathrak padawna tawwa asida makoibu makhata na thajaba ngamlaroi atuba matamda miha singa sida senariba Assam Rifles ki personnel sing puthokuna action lokhat piu palenda leiba 26 sector Assam Rifles si makoina hana leiba palengi battalion asida gi lathok piro haina haibaga loinana makoi mahut sinba misang mikhai naidaba achumba bisar tawwa force oina athuba thambiu mafam matam yengdana makoina lambi da bunker sajinba makal kaya gi lambi thingjinba gi thong asibu tawhanbida na haire masina praja singna sathok sasin tawda khudong thiba kaya mayok halai maruaina imphal more lambi da ayana athingba thamliba ase ngasim galauthok piu amasong handok piu haijari kariguma thabak asi pangthok pidaba tarabadi miyamna akanba khongjang jangsilagani haina warep lore haiba wafam sing yaure Kaksing area recognized private schools association Karpsana Kaksing da laiba mahiloisang singbo apan balaitana mahimasing tamba yanana ba mayam punamaki mateng nirakli association asina thokpa serol amana hai Manipur gi hokhiba thengkhang kayada sathakiba iho singda private school singna angamba thakta saruk yaduna lakli hokhiba megi tang ahum dagi sathrakliba imaleba pu kananamgi iho wasida so Kaksingi recognized private schools singna saruk yaduna lakli angamba mateng su pangkhini amromda haukiba sahi kharda corona gi license na sahi kharsu mahima sing phajana tamba phangkidrai amuksu hojik sathariba Manipur kananabagi iho sing sinasu Kaksingi mahi roi sing laik laisu mapung phana tamba phangdabana maram oiduna makhoi lamsat sajat mangthrakpa yabi akiba leire maram aduna Laibaki oiba tangai fadawa iho singda mahiroi singi tungi yengbiraga mahiloisang singbu komthok pinaba apil tawbaga loinana
Kashing the Laiba, Mahiloshang Singbu, Upon Balitana, Mahimasing Tamba Yanaba, Mayam Punamakta, Mating, Nijeri Haina, Kashing area, recognized private schools association is Serol Asina Makatana, Hairi. Writers Association Kashing the Sinduna, Levaki Lusingwa, Zaneta Irawatki, Samaga Kuntret, Surakma Mapo Kumon, Palan Toram, Lagliba September Gitang Kungamapanda, representative of Lois, Rolgi, Auditorium, the Pangtok Lagari. Writers Association Kashing President Pukramam, Nimai Singhana preside Tawudava Thoram Asida, Akam Ahisingna, Lusingba Asigi, Punsi, Amadi, Magna Tawinam Tabaksing Maramda, Wangangani, Lusingba Sigi Photoda. Laikatuna Ikai Kumnagani Amadi Handaki Tang Tokpa Kaun Anigi Lanpam da Imalibak Manipuri Damak Tawaina Ponta Pikrava Taunapava Tawasing Gi Poto Dasu Laikatuna Ikai Kumna Woodkani Amadi Lamdamasi Sabnaya Kabi Aibakayana Imalibak Nuksibaki Sereng Patokani Loinana Sedur Caste Children Cultural Dance Academy Kaksingi Kalakar Singna Janata Irabotki Thangol Dumea Tangu Tauna Highway Say Sakani Maramasina Lamnamasigi Aiba Ibising Sereng Pava Yobu Amadi Tauna Pavasingi Mapamda Lay Mana Amatazu Katsabi Kudong Zavalobu Haina Writers Association Kaksingi Secretary Tokpa Serlamana Pondroli May Humdagi Torkliba Irang Sida Assam Rifles Nakan Namatagi Ming Yeng Laga Tabak Tobagi Matakta Micham Yam da on Sinduna Miot Mini Satai Haibagi Wauda Lebak Asigi Kwaidagi Leadaba Paramilitary Force Asigi Mayukta Miamna Pen the Wiki Kolau Lawagi Kongsan Kansilakli Masigi Saruk Amoina Manipurdagi Assam Rifles Lakokadavani Haibagi Demanda Impal Iski Akam Parta Leba National Institute of Electronics and Information Technology NIELIT Maya Pai Sing the Solon Silure Haiba Kongsan say Singamay Wang Taba Ketui Laikai Mera Pai Singna Nasi Ayuk Pung Mapan Gamakairum Tabra Satakivani, Laikai Adugi Mera Pai Singna, Kanghudana, Mapamaduda, Lakabatunda, Institute Asigi, Administrative Block Solonsen K, Madugi Tunda, Manunda, Ladybug Staff Amadi, Makalkiagi Garishing, Taudo Halabatunda, Man Get Solonsen Kivani, Gorina, Manipur Assam Rifles Lakokadavani, Govek Assam Rifles Cyber Pen, Kolau Sing, Mera Pai Singna Lauke. Marai Pai Sing the Solonsin Bagi Pau Pangbagi, Idil Police Ki Kangwama Laktuna, Ayupung Trak Matoi, Makairom Tabda, Lonsilima Sword to Gaiki, Manipuragi Assam Rifles Mapung Pana, Lakto O Haina, Miamna, Sanksiliba, Konjangasi, Langak Amadi, CSO Sing the Su, Sawatpio Haina, Konjang Aduda Saruk Yakivi, Mera Paibi Amana, Apil Taroduna, Assam Rifles Laktok Triba Power, Miamna, Sivasangba, Kangdana, Konjang Makas, Saktakigani, Haina. Pondorkli. Impal West District is set by the Kul Ngaptuna Leba Sija Gurumayum Bobo Ellis Angot Sabu Army of Hakrawa Mapam Kangdana Manki Baga Mari Lenana Impal Dimapu Lambida Sanction Lamba Lambi Timbagi Konjang Adu Bobo Tadrok Padagi Nasidagi Handokre Hiramasiga Mari Lenana Awang Semai Kanba Nupi Lupki Wangloi Ngarangum Bevin Hai Tasiki Taragi Ayupung Nipan Makairum Tabamatamda Impal West Ki Kongam Part Amadi Padinga Gi area Amadagi Armina Father Pukraga Mari Makong Kangdan Lerekiba Bobogi Aseng Mari Makong Kangnaba Sengmai Miamna, JSC Power Sam the Kongsan Kaya, Sangsinduna Laki, Madugi Mahiwana, Narang Numidang, Atengbada, Bobosi, Army Kambuna Polista, Sinaratuna, Nasi Polisna, Mahapu, Tadrok Badagi, Sanction Lamba Kongsan Singadu, Handokle, Adu, Sengmai Miamna, Tanki Irang, Asina Maram, Oerga, Impal Lagi, Kampupida, Port, Pusinbada, Sekto Wadudi, Makatana, Dumak, Leptana, Satakigani, Maramasina, Lambi Sida Liva, Gari, Tauba, Mui Singna, Sengmai Miamda Corporation PBO, Hike. Nahandagi, Akoina Chanzalaiba Kongzang, Gurumuyum Ingoza, Pagi Bagi, Mipami Punto, Bagi Watoka, Koina Chanzalaiba Kongzang, Nasidi, Yumda, Hariba, Gurumuyum Ingoza, Tadok Pirakpagi, Yumdagi, take the guide in the Tadora A Hyper Security Pirakpagi, Nasi, Akogi Kongzang, Nasidagi, Bandung Labas, and Nasidagi, Handoksare, Aduga, Ladiba Manipur, Pumbagi, CSO, Kuting Map, Mera Paibi, Awang Sek Maikan Banupi look. Adagi Akoina,
mateng niruba matam da mateng pangbirakpa adagi khunja train thoigi thangna ba khun leiriba organization khuding makpo khoina awang sengmai kan ba nupi lup ki mai kai ki site tegi hainingai leitana thagatpa phongdok jari adu Hojik Manipur talk liba mitai kuki gi watok asida maram arga gram panchayat mangada leira praja miyam asi kham thengna wari thabak su satkadra ahing nungthilda khul singbu ngakadra haina ngasi Manipur Press Club da pangthokpa pawng pham amada pradhan Yengkhom Mohendro na phongdrok lei mahang na hai awaba kaya leiba asina gram panchayat mangada konma pham asida hanagi torokpa magi torokpa Marup ki sendoi komba amasung loan gi thagi sendoi asi hojik thok liba lanasi loidre phawa khomba tokpina ba miyang mi phamda appeal tarokli hai jari ba asida makha tana sendoi marup singba khomba da tholokpa wathok masa na daite pujagadabni haina Yengkhom Mohendro na phongdarokli hojik ki thokdo haibadi marup sendoi khomba amadi loan jingba sendoi na jingba marup tobagi Pogriba Lanasi Ludi Pavadi Hariba Sendoi Marup Nachimpa Tobitanava Gram Panchayat Mangagi Mission Hajari Maramasina Makataba Lansi Ludi Pava Sendoi Kombagi Tabak Tobitanava Yam Hajari Amadi Masila Karimba Torambatola Masama Sagitaitu Kerala ki Kozhikode district da Nipah virus na nabdagi myo ani sikar hana Union Horn Minister Mansukh Mandaviya na phongdokre private hospital amadagi unnatural death ani thokle haiba report ama lakhi matungda thodok adu Nipah virus na ni haiba confirm tokibani hairi minister na haikibda central team ama phim adu laksin naba Kerala da thakre ahanba myo adu August 19 da sikibani ani subadu ngarang sikibani hairi Kerala government Kozhikode da control room ama thamkre mayamda marksi nanaba poktak pikhi Kerala Chief Minister Pinarayi Vijayan na mayamda section thorang lokhotnaba amadi mipai bithanaba haiki laikhidraba me ani aduga contact tawnakiba sing adu thigatkibaga loinana makoibu treatment peri hairi health department na lokholakpa Tabuk Singda Miam Nasu Mateng Pangvina Masu Haiki Nipah virus si Lissingani Suma Tripanda Kozhikode Masung Malapuram da Tenakibani Tungda Lissingani Suma Kud Mathoida Kozhikode Masung Kozhikode da Nipah virus si Tenaki virus si Uhi Wahisa was Sapin Tohan Bani virus si Mi Sana Singba Hat Pangambagi Pangal Lay Nipah virus na Narabadi Sor Honbada Wahali Lahau Sahali Masal Sik Panaba Toholi Koksi Kok Maholi Amadi Oning Boholi Hari India ki car servicing da section wa perduna Union Transport Minister Nitin Gadkari na car manufacturer sing na makhoi ki diesel cars production sing akakna puthok trabdi sarkar na diesel vehicle sing tax hengat hanatana atai option ama leite say goodbye to diesel car saba lepo haikre wahum se Gadkari na New Delhi da pangthokiba humpumdoi suba annual Siam convention da haikibani diesel car yonbada sada Kungi Sangda GST Hengalagani Haike Howzik Aroibada Moroi Pong Pizeri Sakhang de Bisingi Ambusta Cookie Kulai Paiva Hom Sire Maitai Pangala Cookie Singu Hana Yang Wamiang Hongdok Laga Yeknaba Amkum Yang Lagani Haina All Manipur Maitai Pangal Club Organization ni President FM Manohar Alina Fongdokre National Institute of Electronics and Information Technology ki get so launching kre Loinana Kerala ki Kozhikode district ta Nipah virus na nabdagi myoy ani secret Nasigidi image parum sandok sabab matang sa loisire miyamu amukana kurumzari